Lamdam asigi houjik oiriba Pivam Asida Indigenous Peoples Forum Manipur na Chadong da Manipur Indigenous Peoples Exchange Festival 2024 kouba kumhei ama Pangthoknaba thourang Touriba Asi Matang Chade haina Kabui Union Manipur, Kabui Women's Organization, Kabui Students Organisation amadi Kabui Customary Council Manipur na thadorakpa apunba cherol amana phongdorakli cherol asina hai Lamdam asida houjik yellow furup singa chin kuki narco terrorist singa lan soknaribani CSO asina yellow furup cha sing asi thamoi sengna nusirabadi lanjenaduna leiriba sing asigi yaifana mathabak oina paikhatbiyo state lengak fawba pukning wakhal leitadana leidingai cherak asida Manipur United by Diversity haiba theme da festival pangthokna kuki kulai paiba singna mihatin hatok pikraba thawai sing adu hingalakadaba natte kuki kulai paiba singna chathakhiba ka hinba thawong sing adugi pirang ngasisu kangdana leiribane matam kharagi mamangda kuki kulai paiba singna tha nipan khakta ngairiba angang ama yauna miyoi taruk tamthina hatok pikibane oiriba Pivam Asida kanana kumhei pangthokningadage haibase munna khanthahaninge festival asina yellow furup sing punsinnabagi mahut hena wakhal tanadaba ama soidana thokhalakani maramaduna festival ase pangthoktanaba hotnabiyu amaromda Kabui Customary Council Manipur na sindna tha asigi kuntareta sawungbung Kabui khunjauda natki oiba thonibagi thoram ama pangthoktuna irang asina maram oiraga leikidraba singi mafamda ikai pingnaba utkani hainasu cherol asina makhatari